Akasvani Imphal Chitrabhanu Chitrabhanu Pau Pazari Ahan Badamaru Eva Pau Taranitui Shiba Manipur Vidhan Sabagi Mipam Tasiki Kuntramatoi Horgani Dana Manipuri University regular Vice Chancellor Registrar Amadi regular Poster Karmachari Kar Lonaba DM University Act Listing Tararet MN Tonaba Register Kanawari Blore India Meteorological Department Hari Manipur Tasiki Taramari Amasung Taramanga Akan Manong Chugani Dona Mantri Jyoti Aditya Sindhya Hari Pradhan Mantri Narendra Modi na awang Polamdam asi Varaki Chakotpegi Gateway Amani Haina Lawi Amasung Varat Musung Vutana Climate Change Yauna Tongan Tongan Bahiram Kya da Punna Thabuk Tominanaba Yana Kre Taranitui Suba Manipur Vidhan Sabha Mipam Tasiki Kuntramatoi Horgani IPM Mantri Dr. Sapam Ranjan Nangasi Sanakate Labor Mahaki Mayumda Paumisinga Unaba Amadahai Mukhyamantri Nongthombam Birena Sabapati Oidunangasi Mukhyamantri Secretary the Pangtokiba Mantri Mandal Mipamna Manipur Vidhan Sabha Mipam Pamnaba Wari Basi Lokibani Mang Hai Nasigi Mantri Mandal Mipam Aduda 6 year Haxel Amadi Home Bibaki Nauna Tabak Loba Amadi Haidok Dana Leribasing Haidok Nabagi Wapam Sing Kanaki Dana Manipuri University ki Mairu Singh na Taliba Dabi Singh Khanaraga University asigi regular Vice Chancellor Registrar amadi regular Poster Karmachari Khara Launanaba DM University Eglising ani Taratare MN Tongnaba Mantri Mandal gi Mifam na Ayaba Pikre Director of Economics and Statistics da Anirak Thokna Thabak Lobagi Matang da Committee ama Semlaga Tizinaba Warep Sulokhi Dr. Ranjana Makhatan Hai Manipur Private School Registration and Regulation Act Listing ani Taratare MN Togduna Manipur Private School Registration and Regulation Rules Listing ani Kumari Amasem Nanaba Mantri Mandal na Ayaba Pikre Transport ki koi fancy registration numbers Vahan BAHA and Vahan portal through the auction to be young number e-auction of Kanagumba mana koi numbers phazaba pamba se C numbers magi categorize toraga auction toraga aina pamaga na hojiki auction to yauraga aina apamba number during registration in Vahan portal duga Director of Rural Development and Panchayati Raj the 42 number posts of extension officers Panchayat post create tamna baidamakta so pigre Ayush dispensaries Ananda baidamakta Zumba land Biba Kutpa duga Tema ke post kragi renaming to gumba duga pay rectification gumba sugumba na ayam boy na kenutawi Humbudara mga subaban most of Toranga Marilene na Forest Vivaki Central Forest Division na miyam dalem na ujara sing yentok lagani yentok pagi Torab Mantri Pukiti Labor Forest Office Complex ta thasigi tara mga amasung tara teruki ayupung tara matoy digina numidang waram pung mari forward chathagani hairi Jiri Bamdi ki lakpa Nonia Zilla da Panduna Leremba Pote Puba Gari Singh akan security ki sexual Toranga lunana Nonia Zilla degi Imphal tam na chatkre Punna Poche Puba Gari Chani Kunito gi manungda ahanba face oina gari chama nipu matoi amadi anisuba face ta gari marfu matoi Imphal tam na thokre gari sing adugi manungda thau puba gari amadi tangai fadaba polum sing puba yauri None Zilla gi District Health Society na sinduna malem gi hidak manasin daba numit palan longmai patri da pangthokre je esigi timdi Protecting Children from Tobacco Industry Interface haibisini thorum aduda jila adugi Chief Medical Officer yauna miokyana saruk yaki Thorum aduda wangang bada Chief Medical Officer na hai hidak mana asi yamna lechugan bo oibana miyamna haksel da chaun akaiba pi hidak mana sin nerba miyosina hainabi asi thadokna hakchang phana leiba punshi marial ama ohena bhonagadabani District Health Society National Tobacco Control Program ki makhada numit asi None Zilla gi Prema Public School Khumji da su pangthokhi Thoba Zilla gi Khela Khongda leiba dam gi sector ahungi manungda sector ani hangba yadabadagi eco park ki akoibada leiriba lokpam sing amadi nga gi farm sing ising thumjin bagi amang ata thokle hairi aikhogi thobal pawmi sobam binoin hai mafam adomda leiriba longmi singna phongdorokpagi matung ina thobal dam mayai canal amasung Arung Turel lagi chantherak pa yamlaba ising Khela Khong Phauraga cheliba khong asida panbana maram oraga khuseng gi ichau thole lamdam adugi longmi singna thengneriba khudong chadaba sing asi mari lenava authorities na yingshin biduna atuba matamda thabak lakhot binana ba appeal tawrakli pawgi marak thana atem break ama Bima
Ish, kayo nang di namay ka do pungan ngantoy he. Elai clinic singjamai gi mitrang ne. Kayo nga isibo. O mahingi treatment tawruba. Kaida? Elai shopping complex, second floor singjamai bazar da. Adu di nanam masung do puru ge ne. Phone number habi ke clinic tu gi. Ha, lay bro. Lay. Hairo. 7085529590. Ang taga hairo phone number do. 7085529590. Elai Clinic Singjamai. tabiriba pawasi akaswani imphal ligini India Meteorological Department haidi awnopok lamdam yauna leba ki atem mafam kya da lagliba numit mangani asida akan banong chugani Manipur amasung Nagaland da tha asigi tara mari amasung tara manga da akan banong chugani Assam Meghalaya amasung Odisha gi mafam khara da tha asigi tara taru faw akan banong chugani amarom da nongchu Bengal Sikkim Bihar amasung Arunachal Pradesh da tha asigi tara mari faw akan banong chugani Weather Agency ki paun hai Konkan Goa Maharashtra Karnataka Gujarat amasung Telangana da tha asigi tara taru faw akan banong chugani Imphal Isila gi CMO Indian Red Cross Society Manipur State Branch amadi Uchekon Social Unity Club na punna sinduna Uchekon yu Raspali da lem na laing bagi kem ama pangthokre kem atu da miyo chamarom laing ki amadi lem na hidak lang tak sing pikhi amarom da ichaw na sola balamdam adu gi miyo sing da Red Cross Society na haksel ga mari lena ba polam sing su yen thokhi Operation Savapna gi manung channa Tamenglong Kwi Khulenda Assam Rifles and Sindanga si medical camp ama pangthokre madu da miyo chamri rangkai rom layangki amadi lem na hidak lang tak sing su yen thokhi Assam Rifles and Sinduna None Zilla gi Hokchong village da Mahiru shingi oiba layak ba amadi rachna iba changdam na ama pangthokre Mahiru shinga lady ba haitoi sing tobe sing adu khangdok na bagi pandam da changeng adu pangthokpani Imphal West Zilla gi Langol da leba NIT complex ngasi Bank of Baroda gi branch ama hangdokre Bank branch hangdokpa ki thorum adu da NIT Manipur amadi Bank of Baroda North East Zone amadi tongan ba bank singi makok thongba official sing sar yakhi ngasi hangdokli ba bank asina NIT tam da tamli ba Mahiru sing amadi lamdam adugi miyam da chawna khudong chaba phangalagani thorum adu da saru yakhi ba NIT ki director Professor Soya Majulna Mahiru Shingi yengbiraga athuba matam da ATM booth ama hangbina na ba Bank of Baroda North East Zone ki official singi puning singsin ke Manipur University ki Professor N. Nimai Singh na edit toba lyric Inspiration from Scientists of Manipur hai na mingthon ba lyric amangasi Manipur University da phongkre lyric asida Manipur gi sangna ba scientist yangkhai ni iba article sing yauri thoram asi Research Institute of Science and Technology RIS Imphal na sinbani Donor Mantri Jyoti Aditya Scindia na hairi Pradhan Mantri Narendra Modi na awang polamdam asi Bharat ki chakhotpagi gateway amani haina lawi Pradhan Mantri gi manglan asi mangfaung na ba Kendra Sarkar na lepalaitan honari Mang wafam asi Guwahati ki LBBI airport ta pawmi singa unaba amada phongdokhi bani mang na hai Kendra Sarkar na Donor Mantraloi gi ahen ba samfam khak na thamle masi hana di lupa koti lising kunmari oin badegi hausi lupa koti lising marfuni thoi de hengatle Sri Indian High Kendra Sarkar na awang poklam dangi infrastructure connectivity haksel siksa amadi tourism yawn ate hiram kyada chakhona bagi akhanna bam yang thamli Sri Indian nini gi Assam amasung Meghalaya khongchet da hozik Silong da lady Assam de ising ichawgi phibam phakalakle adum oinama rajya adugi zila kuntaru ki revenue circle marfutaru ki khungang lising ani chonga hena ichawgi awaba maynori lafum hectare lising kuntra mapanda thaba mahi marung sing amanga ta thokle Brahmaputra yauna ate tural sing hojisu kudong thiba thaki mathak cheli amaromda India Meteorological Department na asangi mapong kyada akan badigina yamna kanba nong chugani hari Rajya Sarkar na relief camp chama marphu mapan amasung relief distribution center chama tara hangdokle NDRF amadi SDRF ki team sina mi kanba amadi tengbang pibigi thabak sing chathari Akaswani Imphal gi paw tabiri Bharat bosung Bhutana tongan hiram kaya da puna thabuk tamina na bayana kre New Delhi dangasi kendra gi Environment Forest amasung Climate Change Rajya Mantri Kriti Vardhan Singha Bhutan gi Energy amasung Natural Resources Mantri James Serhinga luchingba aniga unakhi puna thabwa paken amina ga da hiram sing adudi Climate Change Forest Wildlife Management Renewable Energy Air Quality amasung Environment amadi Climate Change lamda miyam da khangamana jingbani Sri Vardhan na Bhutan ki Mantri Sri Sering da Bharat na malingi thakta paikapa thaurang amu oriva International Big Cat Alliance da yarokpa da thagat pa phungtokhi mang na hai leba ani ki marakta climate change chauna ate hiram kya da manaba kya le Sri Sering na hai Bhutan asi hawa nungsit sengba maramna carbon negative oiba leba amu oikhrabani leba sida hydropower degi energy sing suk puthokle
Pradhanmantri Narendra Modi na hari bimstek lebak singna sel thum amadi samaj ki yaifana bi damukta thokdang kya lauri masida Bharat na bimstek lebak singda santi amadi chakhotpa purungna ba honabada achobo thokdang yari bimstek lebak singi mapan thora mantri singa Pradhanmantri ga ngasi New Delhi da unabada wafam masi Sri Modi na phongdokhibani Pradhanmantri ga bimstek ki mir kambusing aduga connectivity energy lalot itik haksel laushingu science security yauna tongan mahiram ka gi matang da khanaki JSG September thada Thailand da pangthokadaba bimstek ki mifamda Bharat na mapung phana sagokani haina Pradhanmantri na phongdokhi Uparashtrapati Jagdeep Dhankar na hari leba asida afaba lengak sasan lebadigi nahasingi yaifanaba thorang kaya paikhatli Mumbai de Labour Nursery Monzi Institute of Management Studies ki Oza Singh amasung Mairu Singh da wangang bada wafum Sri Dhankar na phongdokhibani mangna hai sarkar asna leba asigi aduba tanpam kaya da war lobana maram oiraga chakhotpagi lambi da khumang yang na changsin bangamli mangna hai awang ba thaki Mairu Singh kaya na leba asibu Vikshit Bharat ohina phona bada chauna mateng pangli Sri Dhankar high technology amasung digital transformation sustainable development vocational training yauna ate hiram kaya da ahen mameng thamduna thabuk paikhala Bharat asi moromdom lepcha bangam baleba am oigani Chei khudingi June kumnga bu Sambidhan Hatya Divas haina pangthokna ba sarkar na warep laure English sem ga chama pan hungputra mangagi June kumnga da hanagi Pradhanmantri Indira Gandhi na leba asida emergency thamki social media da ngasi thagalakpa warol amada kendra gi Griha Mantri Amit Shah hai Bharat ta Ganatantra hanjanana ba honna ba da miyo kyana thawai thakiba adubu ningsing ba amadi ikai khumna ba utna bagi damakta sarkar na warep asi lawrakpani mang hai numit ase pangthokpana leba sigi miyam na Ganatantra gi damakta kathokiba sing adu nising hanba ngam halagani Delhi damagi khasna hengalakpagi mayokta BJP nangasi wakat mifam chathakre wakat mifam aduda dol adugi luchingba sing amadi karya kata singna saru yaki khasna asi hana chada taruk dasmik taret manga lawram badagi housingna nitpan dasmik taret manga da hengalakpabu yaningda phongdoktuna wakat mifam adu chathakibani Pradhanmantri Narendra Modi na hayang Mumbai gi Goregaon da Nesco Exhibition Center da lupa koti lising kumapan chamri gi chakot thorangi project sing jatra hungani project sing adugi maning da lambi thong railways amadi hithangpam sing yauri tungda Sri Modi na Indian News Services Secretary chatuna INS Tower sangagani NEET UG parikha gi question paper leak ki matang da CBI na mamang thagi kungani panda Hazaribagh tagi fakraba miyo mari Patna gi Biyur jail thajinkre makoi mari adugi manungda Hazaribagh ta leiba Oasis school gi principal amasung vice principal yauri makoi mari New Delhi leiba CBI gi headquarters sa kupna wahong pahong torba matungda jail da thajinkibani CBI na tijinbada NEET parikha gi maina kitang chaklaba question paper ama Patna gi Khemdi check play school dagi phangba ngamki makhata na thijinbada hariba mai chaklaba question paper adu National Testing Agency na Patna da thakiba question paper aduga manarongki lolena mai chaklaba question paper gi series adu Hazaribagh ta leiba Oasis school gi examination center da thakiba oiramki Kerala gi Tiruvananthapuram da nongna Kerala gi case manga thenari haina raise gi haksal bibang hairi haujipuna raise adu da Kerala gi case Tare shubgalone na biba asina lachet asi makhata na sandarukna ba lakhot paya ba sikchil tharang sing lakhot pa hokre SWC Waikhong na kunmatoi suba KSS Lehau Debi Memorial Super Division Football League lising ani kunmari gi champion oire District Sport Association Kakchina Sindhu na pangthokpa tournament asigi ngasi sani ki final match ta SWC Waikhong na SAO Kakchingbu Panjal amasno da maiti ba piduna champion oikibani Hauzik aroiba da maroiba pau amukhana Tarantoi Shubha Manipur Vidhan Sabha gi mifam tha asigi kunthamathoi dagi hauragani Dhanamantri University gi regular vice chancellor register amadi regular post karmachari khare launana ba DM University eglisingani taratre MN tongnana ba Rajya Sarkar na warep laure India Meteorological Department hairi Manipur da tha asigi taramari amasung taramanga da akanma nong chugani Donor Mantri Jyoti Aditya Sindhyan hairi Pradhanmantri Narendra Modi na awang poklam da masi Bharat ki chakhotpagi gateway amani haina lawi amasung Bharat masung Bhutan na climate change yauna tongan ba hiram kaya da puna thabak tominana ba yana khrei pauloi seri